Masigi oiba tongan-tonganba collection khara miyamda khudol tamjagi IDP sing Myumda Hanjinbda amasung Khudong Thiba Thoktanaba Mitei Kuki Jo amadi Nagasi SO singa kanna wari sanari haiba Governor gi wafamna ahan boyni miyamda khudol tamjagi Manipurda ingtappa nungsi sanaba amadi machin manau oibagi mari amuk hanna lehenaba aikhoi pudamangna kusamnaduna honaminasi haina Governor AK Balan appeal tawkhre wafam asing asi lengakna sinduna Palace Compound ki MSDS ta pangthokpa Kargil Vijay Divas ki toromda Saruk Yaraduna Pongdokibani, Mahangna Hai, Divasasi Pangtoktuna Leba Asigi Tona Parabalan Missingbu Ikai Kumnava Utpana, Aikoi the Tona Leba, Katokba Madi, Apun Bahaidiba, Matik Mayashing Asibu, Ningshingali, Nasigi Numit Asi Lakbada, Lebaki Damaklan Tengnabada, Tawaikat Krabasingbu, Awang Watakta Ikai Kumnava Uli, Makoi Ikai Kumnaba Oina, Ingtapa Lehenaba, Yaifa Tarong Sing, Miam the Yahonanaba Amasung, Purup Singbu, Chinkatpi Baga Loinana, Aikoi Punamaki, Choktok Seningai, Oiba, Manipurama, Semina Sihaki, Manipur Tokpa, Hanasuna. Bagi irangda miyoi kaya laikidre kaya amana lanjena hale irang asigi warisin amma purangnaba ingtappa amadi miyamgi marakta thajanaba lehenanaba lengakna thabak kaya paikali haukiba tha kharada police amadi security forcing chathakiba operation da yamlaba nongoi amadi maru phagatpa ngamle lengak security force amadi CSO singa punna honaminaduna manipurda ingtappa mahusagi phibam tamna hanjilakle haiki makhatana haikibada lengakna Mitei Kuki Jo amadi naga CSO singa wari sanaduna IDP sing Hanjinbda yanaba amadi Khudong Thiba Thoktanaba wari sanabagi thabakan na sathari state asida ingtappa nungsi sanaba amadi machin manau oibagi mari amuk lehenanaba aikhoi punamakna honaminasi haiki kumja 1999 gi Kargil warda lebaki damak state asida gisu thona phaba lanmi tarena thawai katki haina ningsing laduna makhogi thaunabu singtharaduna governana ikai khumnaba utkhi aduga handakta terrorism gi mayukta operation sindur chatabada thawai katkraba lanmi punamaki mafamdasu ikai khumnaba utkhi operation asida lebak asigi damak thawai thakiba Manipurdagi Base Constable Chingakam Dipaki Damak Aikoi Punamakna Sauktoksai Amadi Ikai Kumnaba Utli Haiki Mahaki Katokpa Adubu Sakangba Oina Manau Nupa Naubabu Manipur Police ta ASI Oina Appoint Taunaba Lengangna Ayaba Pikre Hainasu Pongdoki Thoroma Sida Saruk Yakiba DGP na Manipurdagi Miyoi Kaya Army Amadi Police ta Miyamgi Tabak Taunaba Songthoroktuna Lagli Afaba Tunglamchat Amagi Damak Nahasingi Pangal Thaksi Kachi Amadi Unity Yamna Maru Oi Hairaduna Manipurgi Nahasingna Violence Tadolaga State Amadi Nation gi damak thabak tawbada mai onchin halningi haiki Maka Satarpada Nungtil Pausi Chipungama Odiba Pandamdagi Lokocharaga Tamjagi Kuki Chang-Handbgi Khongjang Sougatnaba Tnlfo na Warep Lau Krehari Foothills Naga Coordination Committee FNCC na Naga area the Kuki Sing Chang-Handbgi Khongjang Sangsili Basi Tangkhul Naga Foothills Organization Tnlfo na Mapungpa na Sougatnaba Warep Lau Krehari Tangkhul Naga Foothills Organization Tnlfo na Tadorokpa Chirolamada Organizational Sigi Emergency Meeting ama ngasi pangthuktuna FNCC na Changsiliba Matamkak Tabak Khongjang asida mapungpana Sougatnaba Warep lauri hairi loinana sangsiliba Khongjang asida Manipurda khundariba naga puruki miyoi amadi lup khudimakna punna saugatminasi hainasu appeal tawrakli nagagi ipaipuna thamlamba lamsokna German Tiger Road haina ming thonduna Kuki na lambi semba yaroi nagagi lamsingda suspension of operation su group ki designated camp amadi training basing sangatpa yaroi naga khundaba mapamda popi thaba yaroi haiba demand tawduna Kuki sing naga area da changbada matam kaktana thingbagi Khongjang asi Asigi Tara Nipangi Ahing Nungyadagi Changshinba Horokibani Ngasisu Naga area the Kuki Changba Tingbagi Khongjang Chataki Hairi Makatana BJP the Myum na Pikiba Mandate Party Asin Ikai Kumnadre MLA Sing Ikai Kumnadraga Center na Ikai Kumna Birakadra Haiba Bimbolgi Wapam Ozagi Sinpam Mirai Raba Kunai Amasung Laibak Adu Sokot Pangamloy January Nipan 2022 da Cabinet Mipam na Regularization Taunaba Warep Laukraba Oza Singbu Regular Employee Tolopiram Driba Karigino Haiba Wang Tamzage Kumza 2022 da Manipurgi Myum na BJP da Makoigi mandate pikrabani adubu Myum na pikiba mandate adu BJP na ikai kumna pam toklabasu ikai kumna bidre Manipur Myumgi miyut chingna Myumgi mandate ikai kumna draga center na karam na ikai kumna gani haina Congress MP Dr. Angomsa Bimol Akoijam na hangkre wang ngasi kaisam da leiba mahaki mayumda pangthokpa paugi mifamda mahang na hai Myumgi miyut chingi lengak ama semba ngamloidaba oidabadi anauba mandate ama lauraga Myumgi miyut chingi lengak ama leibana phai Manipurda thamlakliba
president rule sangdokpagi matangda Lok Sabha da puthorappada ngangbagi tanja phanglabadi wafam asimak phongdokani paumi singna hangba wahangi pakumda parliament mifamda Manipur da thamdakliba president rule sangdoraknabagi warep launaba yuna lengakna khonarakliba asida aihaki oinadi president rule haibasi yaningde adubu aikogi miyamna khanjakiba lengaktu lengai matamdasu center na khutcha punchilakpa matamda adumak tumina yakiba adugi nungaitabadi lei haiki amaromda thasigi kungumdoida malengi theater gi atiada tomthil ngalamba Manipur gi sangairaba theater director amadi playwright Ratan Chiam laikidabada prime minister Narendra Modi na awaba phongdokpagi wa machet amatta oirabasu phongdoktriba asi kari sungangai oide aikoi asi kanano amasung karamba miyengda yenglibagi haibadu takpani hainasu MP na pawmisingda phongdokki mauna makata na haikibada ozagi sinpampu thawaidraba ozada karem kadhainariba khunai adu sakhatpa ngamloi kumza 2018 da contract basis ta laukiba lecturer chatruk ahungi post kumza 2022 gi January 9 da regular tahananaba state cabinet na warep laukraba matung ngasi pawba regular employee amagi salary amadi khudong saba pibidaba haibase lebaktibani makogi provision period loiraba pawbada contract ki postcom salary piba adugo hairiba sisu ningthi na pibidaba haibase exploitation makhalamani ozasing na penda duna housing strike tauri adubu masina basic education system ase kin tharak halabadi khunai ase sigadoribani mama mapa oibasingna angang sembadi makogi macha masu sing adu khaktani adubu ozagi sinpamna talakadoriba angang sing adudi mirol kayani administration da ladiba singna oza sing bu thawai da bhaibase topam tok taba madi khunai sibu singna bani haina yaraba thawangni kibine na warep lauram laba haibase changadaba selthum yauna loina khanaram nagani maramasina paliba lengak amadi mari leinaba administration na oza sing gi pifam tokpa appointment amadi salary pinaba sinbiyu oza sing bu pungning thogot piyu amadi ledik takbada mathau phajana tawba oza sing bu pungning thogot piyu amadi ledik takbada mathau phajana tawnaba sinbiyu haina MP na mari leinaba sing gi pungning chingchinki makata na pawmi sing bu wang amata hangandana khusu kulai ke marum phagali haina police na mukasu phongdok rehari February 2025 tagi Manipur da president rule chana halakpadagi langi warisin purangna bani haiduna lengana lokholakpa maru oiba thabak singi manungda ama oiriba illegal loot tawkibani haiba khusukulai seng surrender tawhanba amasung operation chataduna phagatpagi thabak seng leptana satharakbada tha asigi taraga mangada su PHQ da chathakiba pangthokiba pawgi mifamda tampaki district mangadagi yamlaba khusukulai seng phagale haina IGP K Kabibna pawmisingda phongdokibada pawmisingi makaidagi khusukulai sing adu karamba mafamdagi kaya yamna amasung karamba force na phagatpano haibana chingba wang hanglubada wang amata lauzaroi magna haiba khaktang lobiyu haikraba matungda ngasisu IGP asina luchingba makok thongba police officer ahumna pangthokiba pawgi mifamdasu mangjauna na pawmisingna hanglakpa wang lauzaroi haina laukthoroklaba matungda tampaki district mangadagi yamlaba khusukulai sing phagalle haina amukkasu phongdorakre babupura da leiba PHQ dengasi pangthokpa pawgi mifamda IGP asina hai Imphal East Imphal West Thobal Kaksing amasung Bisnupur district ki mafam kayada masing yamlaba khusukulai sing lotchinduna thamle haibagi akaknaba intelligence ki pawama phangbadagi police CRPF BSF army amadi AR gi apunba kangbuna ngasi ayuk district mangagi mafam kayada operation chatabada nongmai amadi maru sing phagatpa ngamkibani ngasi phagatkiba khusukulai sing di AK series ki rifle ahum M16 ama insas LMG ama insas rifle manga Esler Mari .303 rifle taret pistol kul carbine Mari rifle nipal single barrel ball action nongmai kun anti riot gun ahum lethot gun ama double barrel ahum ball action gun taru 2-inch mortar ahum local made pipe gun ama grenade kungamatoi Esler gi maru chahunga mokdaga mapan insas gi maru chaniga kunga nipan 303 rifle gi maru kuntraga manga 9 mm gi maru kulumdoi .32 gi maru taru motor cell ama tube launching mapan amasung IED taruk ni haiki IGP ne makata na hai intelligence report ki matungina leptana satarakpa operation chenga se police amadi security force ki oina lamdamasida ingtapa public order lehenanaba amadi miyam gi punchi amasung lantum kanabagi damak changsilakpa achauba mai pakmani loinana asigumba operation kaya leptana sataki gani haiki miyam nasu police amadi security force da cooperation PBU loinana lona yadaba maongda paiba khusukulai gi paw phanglabadi natraga chingnaba leirabadi manaknakpa police station natraga central control room da paw PBU hainasu appeal tauki